Lok Sabha da pass toukhrae Manipur GST Amendment Bill lisingani kunmanga asi Rajya Sabha da khanabaga loina na pass toukhrae Rajya Sabha na pass toukhrae Manipur GST Amendment Bill asina GST 2.0 reform asi chanhanabagi damak mathau tawhaliba ordinance asege mahut silagani Bill adugi matangda opposition gi maikai tegi pukhalakpa wafam singi paukumda Union Finance Minister Nirmala Sitharamanna asawbaga loina na opposition na Manipur nungsiba sida Gumbirna mapi tabagumani Manipur gi miyam gi khudong chadaba adu nathailaga drama tawbani opposition na kayarak hanna Bharat ki Prime Minister Manipur da chatpra Home Minister Manipur da chatpra state adu gi law and order normal oirabara haina hangduna issue kaya puthoktuna leiri adubo Manipur gi budget ki matang da parliament ta khanarpa amasung Manipur gi yaifana puthorpa bill gi matang da khanarpa matamdadi saruk yade haina minister na opposition da moral siki house na ayaba piraba GST asina kanaba pigadoriba se state adugi miyamdani masi natrabadi state aduda revenue phangba ngamloidoribani haiba wafam su thamke